Violence, violence, violence. I don't like it. I avoid. But violence likes me. Ingso 2022 gi April tarik taramrida Prithvi ki mafam mayamada loan mangada KGF Chapter 2 hariba film si release tawki. Film si Hindi, Canada, Telugu, Tamil amadi Malayalam na chingba loan singda release tawki. Film si KGF hariba film dugi makha tathrakpani. Adubu film ga IMDb rating amadi Google user sing na like tawki chang si chang yam wangkhalaki. IMDb rating the 9.8 out of 10 ni. Canada film ki khwaidi sen chamna puthok film si masi ki film sin hoiri. Film si ki apun budget si 100 crore ni. Aduga film si the lead character oina Rocky Bai ki saktam the Canada film ki favorite actor YASH ni. Aduga main villain ki saktam ori bisna Bollywood ki favorite actor Sanjay Dutt ni. KGF Chapter 2 hariba film si audience sing na yam pamna batana release tawdringai dagi ikhau langna ainer ki film ni. Film si nauji pawda tan ki box office collection na si 900 crore ni. South Indian movie sing ki kwaidi sen tan ba film sing manung da masina ahum su voidi. South Indian movie da kwaidi sen tan ki film si Bahubali 2 hariba film si ni. Film si na chaurang na 1810 crore ki chang da sen tan ki. Mathang da ikui kuidringai da release tawki ba RRR haiba film si ni. Film si na mo 1100 crore ki chang da sen tan ki. Mathang da KGF Chapter 2 hariba film si ni. Film si Prasad Nil na direction piduna Homebell Film Production Studio na Canada lo na puthok film ni. Supna tagi numi tarani da 900 crore tan bangam kiba film ni. South Indian movie da kwaidi thuna sen tan kiba film si masi ki film si na oiri. Masina Bollywood movie sing dage na fawwa sen tan bangam kadawri. India ki oina sen kwaidi tan kiba film si Amir Khan production ki makada Nitesh Tiwari na direction pi kiba Dangal haiba film si ni. Film si na punbada 2024 crore ki chang da sen tan ki. Mathang da Bahubali 2. Mathang sin na sumthi kibada taruk subada KGF Chapter 2 haiba si leiribani. Hojik India punbagi kwaidi sen tan ba film si KGF Chapter 2 na oirakadawri. Hojik film ki matang da haifet khangna si kaigino mayam sina KGF Chapter 2 ba sugam khorang ngaina revisibo. Maramdi KGF hariba film du da Rocky na garuda wa hal matung da kari oira kibjano. Rocky bu su garuda gi ka chingduna kaptun hat krabjala. Kamdau na masu masangak tuksa kibagi asumna khangdu da wari kaya sina ikhau langala kibani. Makha ta tharakpada Rocky na KGF ki mapu oiraki. Magi partner singduna mabu kalak pahurki. Asumna matam sang na KGF ki mapu oiraba matung da naron da adira hariba villains na Landarakuna Rocky ki loina vi Rina bu hatki. Matamdu Rina na Rocky da mahak pregnant oire haiba matang. Asumna Rocky na adira bu amuk hatuna laman kumla matung da Prime Minister ki Assembly amada changrutuna Prime Minister ki famda ki potharaba magi partner amsu oiriba famnaiba du bu kaptuna hatki. Asumna Prime Minister na Rocky bu phanabagi evidence leirabani na mabu pharakna bu order tawki. Adubu Rocky di KGF thatoktun Indian Ocean da ship amada tungtuna chalamki. Matamdu missile kayama kapsalaktuna Rocky ki ship adubu thukaiki. Adubu Rocky hinglibra si krabra haibadudi panana sukhangde. KGF Chapter 3 haiba ama laki kadori haina so film sida phongtok lamne. Rocky na Prithvi pumbagi sana lokthukani haiba wasaktuna KGF Chapter 3 ki main oiva wari oigani haina panari. Asumna KGF Chapter 2 da mayamna kwaidi pamnaki viral chitkibo dialogue si Violence, violence, violence. I don't like it. I avoid. But violence likes me. I can't. Film sida KGF hariba si Karnataka da leiba Sana Sungkham khoni yamani. KGF hariba siga sangbadi Color Gold Fields haibani.